Matamgi Manipuri Wari ki YouTube channel asibu tabiriba khwai pumnamakpu taramna okcheri ngasi amuk taminarasi Leishabi Laba 18 suba tangkak. Kuberna amuk adudi yamna phaba wani ne thagadabani ichasidi. Icha nupa amakak yaubase asigumba achauba officer amadi oheningbani. Pabungdi active service yamna pamjai bema. Adubo akoi bungbagi makok sidadi lakh tara kun piraga SI gumba oina tawgadabada mangairen. Madu tawbadi pabungdi pamde. Corruption tawraga sale piraga thabak tawdu sharugana makok asiga sanaba thabak ama thibada pabungga tanaraga business ama tawduna afawu entrepreneur ama oina ba haiduna kanna honaribasini. Langlen wa singdu tuminna taraga lay. Ina kunbina amu Isana afawu businessman aduga imongna IPS as aidine on thong na rawbuna bulori da moi pabung. Mama karan namukta tarakhinune angangse ikairani ne nangbo. Langlen tuminna non tharaga lay. Samprasti lona nokche. Kuberna amu ngaiko adudi coaching gi darkar laigadro kwa kaithel da lairiba pointed academy da pabungi khangnaba mi mayam ama lay mapalam da tamge harabasu nangi apamba khallu Bajiram inside vision nangna apamba khallu pabungna loina hotnagani sel gidine nang karimata khanganu ko Langlena pabung ai coaching gi ke sudar ka leite da hayeng exam attend toraga mai pakladi interview gi khara tanaraga adum yani da ayum dusum honage. Very good aduni karam kandegi hauge heba book list na jingbadi leirabro book list yarani e pabo NCERT ki class 6 to 12 ki da hana full preparation torage prelims ki de adum yani standard book di tapna leirasu yani da yaro adum leyu darka lebe paisa do bungbadagira namadagira adum lawro aduga ne athuba matamda pabungna nangi account amaso hangbirage passbook ne checkbook ne ichada sinarage ko Langlen kuberdan nuksina yengi phuk hagotlaga makhong paiduna khorami Pabu ai pabung hoigi lamanse ai kari haigadabano khangdre isorna aigidamak imungse thabirakpani hai tahoide adugi saruk nasado phagatnaba honasi nasana maruni hojikti paba horukinu nasado kitang improve oinaba honakisi TV yengera namaga leigera leiruro pabung office ki se jangsugadaba khara suleri mado amukta yengsilukige ko kuber kada sangkhre ina kunbi Langlenda koilei leina yenglaga Isadi samga sangwa yamna paksani samten bese paksaba khara watline samprasna amu ho nupa sariba sidine kharabu sanga abane mama hana dine pura tangkhai semiconductor ne Leishabi Laba haisin Langlen samprasna mamit phaina yengi samprasna amu asengba haibani da ina kunbina Sidegidi samkakpaga yararoi isadine ngaroi sabani tawrisi wangbasu chap chare height kyamu leibema 5.5 ne mama samprasna amu o adunani ne payama lidia aina kitang henbani da yam henbanate ina kunbina amu chalo hai masigi angang sidiba yaude yawi nangna thaudo toru chu chalo ima cha wari sage Hoi, aisu natani kaino, wari do aisu yauge. Ithanta kanaga saru cho harino. Ina kunbina. Nasa kitang pajarasu kasu kaide. Noi do sharu islim oibasina pai. Sino jo hena phajai nasa su yangba. Langlen mama masa ani sangdana cheptharaga pairaga yengbaga ngangbaga tawbaduda masado hainaramde. Langlena. Oh, mama, sak thungrasira. Chak lam labro nangbo chak thongbaga haibro haye mama ngaside ai thongge asukuiba matamse mama na thongaga aina sum charaga lei ngasidi isagi khut yengba tare dana
Kay hinsang thongsi게 adudi mama. Samprasna amuk Saugriga bora going toro. Ina khunbina. Hoi hoi. Lewa sinju amasu torasi. Ngasidine nga su sagadabani. Nga do tawnaba bungba nangna leiruro. Bora dine mamana hubirage nangna heitrabasu. Samprasna amuk Mama yam haibane haitabade hairunu. Moi hotel dagine aina he yapan bora kaina lere ido adu hautro. Oh ai bhag la Power of bora kaina haikri dudi. Oh Sampras makok tu hotlaga. As akoi palem sima. Huran ba makok ta napi pe haido. Chalo leiruro. Bema lao mama ka sak thong na ba tawrurasi. Sampras gari thogdu oga nga leba chatki. Ina kun mi ga langleng ga punna chak thongminarami. Tanja aduda langlengi phone do ring khinglai. Langlena Mama ai phone se amta payo. Langlen makhuto tai thoga phone do pairaga room dagi tholai. Haima miss call ta khrene. Gu ni ne sidia. Call back toksilage. Hello gu Langle nang kado bu yauge na hangkai kai gino call gam to torokti dia. Gu ai se isa ngam da duna leirure na hangai adugini saunu ko. Ha kai oina kayam kana naino saudi khitang ngam da banida aduda mobile se paidraba. Ai di nang call su pai parak ta baduda pakhatlure. Exam ko mana to khige nang dia. Adum nungai ki mama hoi di kamdauri. Langlen sab lep laga ngahak tumin lay. Guna. Hello Langlen tapna gu mama lay kidri. Tha makara hele sorachuloi kre. Gu ngak na nungai tana. Ha komaina torino Langlen. Gu ai ko na phasana wari li rage. Hojiti ai chak thongi nang sulari tu phajana patho ai thamage ado Langle ai yaksung da thol hai ba nang dringai Langlen thamkhibana hale gu su nungai jaramde Langle na karam na kanaga leminaram ga ba haibe wakhalda amu call toroga hangadaba sungamde ayu ki matamni Sampras nganta hagolaga Langlen gi thong mapanda lep laga lei hogotri bazaro sibo as Hangat handa amuk chatli thong do thin ge tawi ngamde makhuto amuk thangatli amuk thadai toraga lei maning degi Langlena kaidorino nang de duda Sampras khangprek khamna yengthoraga ha kaino ne nang hagotri brana aidi ngasai na hagotlena Langlen iru bagi masamdo towel amana taithok aga lep leramba saktam do ubuda Sampras mamit kuptana yengi Langlen na kan na taithokli kaino nasak tu kai miyeng no haina de he ho yam phajaba kaibo samchot pado sala he Sampras mathabak mapada makhut animak paisilaga Langlen changsilaga kaidorage thamoi nan thakre masa asiga tawrisi yengune Sakti Fajabanida Hoyam Fajari Ina Kunbi Makadagi Bema Bungba Tarabrono Enibo Laone breakfast along no Batorase Mama I samsa mutakanga lakige Hoi I ngaidabaniko Bungba nang sula odana Mama I should to mutatorokige Farak takraba nang ama chango Langlen room da changlaga masam du kangan na batawi Sampras maning da laklaga Langlengi mamittu makhut ani na khumjilai Langlen na kaino ho khangbra yengmanida is toilet lo sisibo mama da phagi tawbani nangi samdo kangan bige ai adu hairaga Langlen degi dryer do lowi Langlen na nang simu nupi ro nuparo o tangkhai ni tangkhai thamoi tangkhai ni na nupi su nupa su animak ni ibani di amatani thokro chalo thuna
Natrajiko, nang As nang sidiba, pura druba samuni masuni. Yare thokro haiba. Sampraski makuto ta pairaga chinglaga thongi mapante inthoki. Sampras noklaga upai leitadana makhata kumtharei. Somdana langlen mama macha leitraba ihang hanglaba yumdu tomalona maga langlen mamaga selpina gadaba leiki aduna magi oirabani haina hanadagi yanaduna inakiba ariba chedo leikaida utlaga mi atopada yonaba silami thombana bazi inkolsi lupa kayamukti sitkani la kunda yonba haidana yanarabani mathak leikaigi mina lowbanina adugisu mathakta sorok mapalga oibanina mamaldi khara kadradi yararoi adudi ai gari macha ayangbi amata lahouba yarani baji hoi karigi gari no haiba ha leikaida sum phunei nana rega leiba yureng khara thaklaga leiba nangna gari macha atangbodu leiraga konchak ohenge hairibro taning deko taning debo waya na nganglakano era baji aigi saruk piro hairiro langlen mama macha tanthokna ba hotna base maru oiba thodang laurise aini ne nek lobo imana basing dusu selfie ga debo wali bane ai gadha nang mutap na ngangune mi tani ne natte nang bu jail de jong labro gadha sidi adu da khangde baji aigi de pi de ba yaro harisini ko ai yare swaidane chabeng nganglanu ai mi unagadaba leiri sak to ngasidi nang khara thongu gai de gi chak thongbono da ai ju thabak chakadaba leiri sel du dum khita piro nathibong sa na ba khakini ne noine hingliba se ha somdana nilam delivery tongnabagi damak hospital da pukhatlami angobina bungo nang asomda nang pabong hoida pau pikrubro hoi pikre ma laani sakti sida tawranu adagi oina puraklage hari thoibana amu doctor na di kari hairiya robert na operation to batare hai lai khurum la sipabung mayam do mahai matha sana duna unglaga machi da phamlaga lerami somdana kuberna mama loidribro nangbo lore bungba nang ibe maga lakminaroko sakto noi ani lakpoda poro ima hoi chatlam lagi hospital da leiba haiba sidi irang langadana sabam thakpam ga che khangamaro ima hoi chatlukhige kuberna amu laone mama nangbo ngangdana leiranu ne matam se a yaukhre ne ina khunbiga kuberga hana chatkre langlenga sampraska chak thonglaga chak tu puraga makhoi ani sulakle nilam operation tawba loiraga doctor tholokpa ubada robert changsillaga doctor da doctor robert isorna ekhoi bu chanbiri mama su macha su asoi angam yaudana mai pakle isa nupa ama phangi robert harauna ha doctor yam nungai jere thank you doctor mayam to koilang laga yam haraurami angobina amu ina khunbia aidi onthokna nungai khreda isu nupa ama phangabanina chauna susti da isaira lilara ama tokthuk sira khangdeda hoine angobia tawbo yaine isu nupa nungsiba ama phanglagabu karigi lila tawdani ko sampras angang do pamlaga lei langlena ayam ta pamge samprasna amu haigadro haitradi kainu o pare adudi aidi pakhatlure he kaige hayengwa icha pamba hairoidrana langlen mamitu mi leibra yenglaga sampras ke makokta kok launa tharaga karana dyamna ngangli dubu kaigino o karana tiye aseng ba habiba
Tanja aduda Langlengi phone du ring lai. Langlen angang pamge tawrambadudagi pocketagi mobile do lawthoaga Samprasta amuk amtang hai khuko Samprasna kanano muk tawraiduna gune kaigino mana nangonda call chakat chakat aduk amna tawrokliduba aina makong pairaga khoramidubu phagiro ma yamna phawradi ba ai soroktana ai sorodi ma afabo oroiko as taningde yam wai nangse kaibo taba yamna wai haiba tumina layo phone amta paige kuina sanaba yaroiko as yam lange nangse Langlen khara chathoga mobile do oklaga wari saki Samprasna amuk mama mama ina khunbi manungdagi chenthorai kaidawrage se angang se amuk pammu mama angang ne bo hairadi pamkhraba pokpoda ngairiba angang sibu pamdanaga leirame pakhang na tadawna nang amako kadai piro sida ningthina piro se mama lawrage ningtha se makhada mu takhini Samprasna amuk kari wari sanarino khangde daga thuo sanaradana ina khunbina amuk karino murum mu soliduna kasunate mama ina khunbina ai changlage ko ibe magana bani yumda hange so halamo nache su kasu tawdrabanina hoi mama ina khunbi hek changkhibaga Sampras Langlengi manakta prap changsillaga Langlengi makhuto tap pairaga mobile do fat mulli Samprasna hello gu ngakna hello Samprasna mu gu horen tawraage Langlen ibani yumdam ta halukige akoi ma hoisu hospital la lek tobu male ibani halage thamage ko phone do fat kakthatli gu ingak ngakna lehawi laibak phaba haigadra imung manungna kanna hotna jabegini haigadra nilam kasu thudokpa tawramde masa nupa du pokpa haktakta isai dumdam tawduna ningthina susti pangthokhi gu su yaksang maya oibegi mayumda tholai Rakesh ka Pritam ka su tholai Eliza su mayumda tholai gu gate tagi mama tababina haima isala edana mama di khangudre fare ngak tang leramuko langphai cha thoroga mai oktaba ta hoide mama mai lukthoge hoi mama tababi khabar ama pairaga mai churaga makhada thammi se kalo chaklo rabro mama loire sakti kuire ngasaina loirabani nang tamo hoi natai ma hoi dikamda horia ningthina haram natro nangbo hoi harame itai magi manaw nu pido tholokpane as mama yam haina dingo madu nu pido hoi mingonda aduna haiba hongna dene lao ising lumbu sa halaga mama na thamabane nasado yangnaba aduna iruja tho lao lapu tharo amasu irolabane nga amasu tawrabane mama na hoi mama Rakesh Pritam ga tawraga Sampras hoida laami gate manakta gari do khamlaga Rakesh na swai sidi yamna olamme na tawriside sahi ahumari haire ko akoina swai sida lakta baja as nungbu nungsi kapning he aidi Pritam na amuk hoi yare changasi lao ani do sangakpada sumangda lei ising sairaga nupi ama leirami phane hangapal ama setlaga masam do lengjum yoraga leirami ani do misti khatnai Rakesh na kana orajano sinamo Pritam na amuk asibu Langlen Pritam ga Rakesh ka do ubada Pritam Rakesh chango lao Rakesh na udaba yang kuire nangdi Langlen sakka pura olame nangdi nupi ga khangman malamba sida di sakka khangudre ne koide nungai bro nungai trasu nungai na kumbatare dana Pritam na amu amadudi leitro leitiye pot ama leiba chatkibane lao chango ai phone tauge pabung oisu leibane chango ani do imung da changna
Rakeshna amuk pura transform tauramene nangde. Langlen noktang noi. Pritamna amuk study kamai taurage Langlen. MU da master tauge na tauri. Rakeshna amuk noi di nungaijaramnida pulap ka leiradana. Aina kamai taurino khangde thirai bakse amum amata tambiram dramale. Pritamna amuk karan horabra nangmo. Langlena ai ju sem luge noi ni phamamuko pabung hoisu kokthorake. Ani do lehawi Rakeshna amuk amadudi maton tho'omanine. Thawai gi mabe mana yumda leirabanina. Mabani di luhombaga chap manareba. Mi gi madaudi aikhoina amangwada chaina kallaga leida chongba iduni tawrise. Pritamna amuk sampras horagane thaba amu chatludoni ko hore. Kaidino mo mi amata unaruse. Piro paro ho pi ne pi. Rakesh Pritamda mamai khangli leisilaga. Oh kana nangna kana karamba nupi tinadana kana unadoiba. O thadoyena ama leiye. Aduna kana. O ai I karak tore. Kana naron chumu nupa. Naron da nangna hekta bagal lokholamba yabro ha. Ai leise kai oina ugeba. Senior amana thakta leise kai noba. Ina kun bina nakandagi. Karino ne Rakesh. Mama Kuberna Udaba kuireda icha singdia Noi karam kanda Europa Pritamna amu Ngasai ayug Europane pabo Samprasto akoina pau pikibane Lakmandabaduda ibani chatlurasena nungdang waram sida laklisni Ina kun bina amu Pare isa ani ubase yamna nungaire chak chadongni ko Kanano ma leibadu uraba natro Moi pabo Hinjang ahawba mata sa sidana isa gai lakpage Kuberna amu kari sa sige Rakesh kai saningi hayudana As pabu Nganu mahi naira tawbudo chadaba kuireda Adade adu chaba kaya phangde Kuberna chasi pabung lebiruge Bema tilau chanamgado semammu Mama nangina kari lero oba Aigidi moi pabungna nga masa amatang lebiro tawraga sage singju ama phajana suraga hoi Kuber Pritam da muk onsilaga Pritam pabung leramu ko noi pabung kaithel phawbuda sat yorukige hoi pabung leramo Kuber mapal da thokre Langlen tray amada juice haplaga puthorei Rakesh juice thakse Pritam se mama gisu sida leire pabung dikai chakrage mama nang pabung do Pritam hoi chak chanaba enjang leiba chatkre thamo juice to nang chu sida phamula Langlena amu Pritam samprasto phone tawkhrabane minute manga muk leiraga la ani ngairamo hairi Rakeshna amu ngai ni ba VIP ni na ba madi Ina kun bina amu Heima Rakesh nangdi aada leibadubu hainabro kamaina tawge As mama hojiti khara hainare ahambadadi chinjak tunaga hainadabane aina ahawga pamjabane beranida sana sabane akoi swaisi sai kai sidi katchani Hindi ge phajana ngang ba haitabane yang waida hojipudi pangangda ngangbadagi Urdu Hindi khara budi adu ngang ba ngamme ahambadadi moina ngangaga taraga aina ya karaga yenglaga leirini Chinese ki subtitle tawdaba drama yemaga chap manaini mama Onthokpagi angang ni da ko nang bu hek la aba ima khoidine ya umsinbaga se he kawida Pritamna amu madi engineer tambise sorabani mama mana lo tamaga chap chadong Rakeshna amu ho adudi onthokna rasiro nang engineer tambiro aina lo do tambirage Yes Karan Kapur haisini Langlena amu adu mama moi chak charaga handobo oredi ai chak thangalurage Hoine hinjang di noi pabungna leiba chatkre thangat kesu thangatluro Rakesh Pritam da lo na chirol tawi mi gidi nungsinadro pura mani mamau maleda Langlena amu adudi noi phamamuko ai chak thonglukige Pritamna
Ngasidi Langlengi khut yengba taredana. Langlen haiphet noklaga kitchen lomda changki. Samprasu bag ama yalaga changlai. Rakesh Samprasek ubaga. Sa mi leibaduda chap leplaga. Yam phajaram le habanida. Sampras Rakesh ki mawong du khangi. He hui nang di phajabada loram lene ha judu lebido malam leba. Maitai masaga malam dre. Rakesh maya do chikchallaga. Mani nang malakhini ba. Ina khunbina amu. Phare phare noi wari saraga leramo. Mama aswaida champut phut naba kai kai thoke haibado amuk te yeng nukhige. Noi leramo ko. Pritamna hoi mama. Rakesh na amu nangse yam phawre ne ha. Natu gaje sida yumda khilla thambadagi akhoi gase kemta usittabegi mawong ni ne. Karan ngangong haura abro lakpaga hesa. Pritamna amuk atai lairi Langlen se yam change tawrami. Attitude ka se pura olammi. Samprasna amuk adune ahongba awonba leitaba mi leite haiduni. Noyani sidagi karam kanda amuk tholok toiba. Sahi ani mukta ngairabinda loiraga tholan. Akhoi engineer sayapti. As noyani gi waldo lair ngasigi numitane ai nupi ama ko henda bayaro. Is noi ani na date pu chatbo nayum da bu thambo nairaga leire aina kap ta hanba handak yoksang nangnaba nupi ama pigadamne noina natradi ko Pritamna amuk natradi sit in protest tawdoiro chara henbegi khongjanga jangthin doira ba Samprasna amuk noi ani kaina haidubo Pritam gi dilairabro o leire huran lonada nupi ge koramedana Masak titakningde koramdai kholamdai dadi adu ada haidi unaba chalamdai sidadi chatlusi kadai degi nangdia yong as noi ani sisu wari diba oina bana temi chamna tinabani sak amuktang ubadegi hena udri adugi sak khangna bo oina noi ani ga su tinahan bo oina chatlusi haiki tawbani magi kaino masu lerakpa adugi thin bo oina Rakesh na amuk isam chamna tinabani isam chamna loina bani haibadegi isam chamna luhonge haiduro pakti he paktana Pritamna amuk karan nganganu na kam haina bunate hairedana hoi mana budi ai khara khanba male Samprasna amuk kai deino habu marak tegine mathoi hoigi relatives ne Thadoi kawe phone da sum kabak paw khongnabadi kuire aisu confirm tadabanina noida haidabani aina suma se pambo oide sum friend oina khalle matang asida ngasigi oinadi mayambo muka hana kurumjari makha ta basaruk hayang mutaminarasi